Yamna Phivam Kaina Leiraba Jiribam Government Higher Secondary School asi Mari Leinaba Authority na Mityeng changduna mathou taba thabak sing paikhatpiyu haina Democratic Students Alliance of Manipur DESAM Jiribam District Council ki President Th Santosh na leingak ki pukning chingshillakli ngasi DESAM Jiribam District Council ki President Th Santosh na luchingba Marilup asigi team amana Jiribam Government Higher Secondary School la chatkiba yengsin khongchirama da wafum asi fongdokladuna mahak na hai Higher Secondary School asi team masina yengsilubada mamang sahida repairing tawkiba school asi ki auditorium hall asi aduki matik phibam chadana leiramba thengnare auditorium hall school asi ki thoram sing pangthokpa yabagi phibam da leitre nakalamorom da mahiroi singi cycle set amasung oza singi vehicle set asisu matangwa chunaba mongda semjinbagi tangai fadaba leire classroom singsu thongnau yautaba maram oiraga nong haijiduna class toba yadabagi khudong chadaba kaya mayok naduna leire school asigi akoibada khariba boundary fencing asisu phibam chadre school asa leiriba awatpa kaya asi Mari Leinaba Authority na yengsinbiduna atuba matamda masak thokpa school ama oihanbiyu haina so mahakna makhataki Then cycle set asi matam matana da film da leiba akoi asi thengzare aduga leiba teacher cycle set sisu yang film tadan leiba thengzare aduga wall fencing sisu matik cha de haibata aduga uje classroom tang injaru matamda classroom sisu thongnau yaw da maram oiduna class to matamda nong susin matamda nongkin hajin maram oidadi class sisu tawbai adu film da leigan Phivam Kaina school se school sida long siliba amasung thongnau yaw da leijariba si atu matamda ning chinghan ni duga authority singa semin hadal semin